Manipur tholiba kanglop kirang sina maram oiduna Manipur da matam sangna piar lengak salaiduna lakraba matung ikhang khanghodana ngarang Manipur da anoba popular government ama semrakpadagi mayamna harau tayamba phongdok na dingai cherak asida lengak sembada yauriba kuki MLA masa masana tekchak pujagadabri haina KLAL na phongdorakli lengak sembada yauduna bagi matangda laukiba warep ki mayokta lengak semba yauriba kuki joge MLA sing tungda thorakpa apapata punamaki tekchak masana pujagadabani haina Kuki Liberation Army led colon KLAL na thadorkpa cherol amana phongdorakli cherol asin hai matam sangna kuki job furup ki myoising minaiduna lakpaki mayokta lengak semba yautuna ba haiduna laukiba warep adu kaidongai dasu mantingna ba yaroi lengak sembada yaunaba firep lauriba kuki jo MLA singna furup asigi miyambu namthak tawbaga loinana miyamge mayokta leibani haina lawi apunbagi warep asi thausadana laukalakpa thaurang asigi mayokta KLAL na mathokta ba thabak thoramching paikhatlagani miyamna laukiba warep ki onataina ba mongda lengak semba yauriba kuki jo MLA singna tungda thorakpa afafata pumna makki tekchak puna ba sem sagadabani masagi khudong chaba khara phangnabagidamak miyamge apunba warep thausadaba amasung miyam puna lauminakhiba warep ki onataina ba mongda thabak libasi achumba khongthang natte Kuki Human Rights Council amadi Kuki Jo Council na sulengak siambagi thawong yaringda ba phongdong narakli